Lakhipur Online Putoksaba November Gitang Ani Nongmaijing Numit Ki Khomjinba Pao Tabirase Ahanbada Marui Pao Kokomi Jiribam branch na sinduna Ningol Chakopagi Thoram Mapung Phana Pangthokre Saknairaba Saisakpa Laisram Memada Bharat Ratna Dr. Bhupen Hazarika National Award Lisingani Ka Kunmanga Piragani Kasar Jila gi Nauna Thaupuriba Senior SP gi Maphamda Manipuri Autonomous Council Demand Coordination Committee na ikai khumna jakre Manipuri Sahitya Parishad Meghaloi gi Kunmathoi suba chahi gi mifam Silong da hodokre Jubin Garg na laikhidabagi aroiba post mortem report SIT da kusinarakre Andhra Pradesh ki laisang amada lai kuramba lakpada nesin aduna mapan sire taranipan asogapan nangkre amasung YMCA gi member ani kilometer taramanga gi lamsang lamjelda makok mathang tarakre Hauzik mapung ipapau tabirase Coordination Committee on Manipur Integrity Kokomi Jiribam branch na sinduna Jiribam gi Hillgard maning laikai da leiba community hall da Kokomi gi lup mangaga tongan ba rongmei amadi meitei pangal gi organization sing yauna Kokomi Jiribam branch na Ningol Chakobagi Thorom ngarang mapung phana pangthokre Thorom asida Kokomi Jiribam branch ki convener Oinam Priyabanta Kokomi Jiribam branch ki advisor B Sarat Sharma Women Wing Kokomi Jiribam branch ki convener TH Jini Devi WWOK Jiribam ki president H Thoibi Devi Wasat Jiribam ki president N Nibarani Devi Amkil Jiribam ki president S Komla Devi Ikal Jiribam ki president L Koibi Devi Lungreijang Women Society ki president Nailai Gonmai amasung All Jiribam Pangal Women Welfare Association ki vice president Laihau Bibina Thoramasida Presidium member sing oina dais tapamki Thorom gi makha chatharakpa oina dignitaries singda ikai khumna jaba utuna Nampi Kudol Tamki amadi Maira Chukatuna Thoromada Hudoki Thoromasida Saruk Yakiba Ningol Singa Punna Chaklan Chaminaraba Matung Kokomi Jiribam branch ki Maigaidagi Achamba Kudol Port Sing Ningol Singda Kudol Tamki Thabaki Pao Baskandi Senior Secondary School Koroi Kasargi Economics Lecturer gi post amagidamak darkhas kauri Mahigi thak UGC na prescribe tauba norms ki matungina oigedabani Akupa marol gi damak Principal Baskandi Senior Secondary School Koroi Kasargi mobile number 9395320926 natraga WhatsApp number 94010999245 number asita pau phone biu Darkhas Thazin bagi aroiba matamna chaliba November tha sigi tang tarani Guwahati gi NEDFI Convention Center da November gi tang ahum hayeng ningthauka banmita Bharat Ratna Dr. Bhupen Hazarika National Award lisingani ge kunmanga yentokpagi thorum pangthoklagani Hairiba award jentokpagi thorum asida Manipur gi saknairaba saisakpa Laisram Memada Bharat Ratna Dr. Bhupen Hazarika National Award lisingani ge kunmanga kusinaragani Thoromasi Dr. Bhupen Hazarika gi chahi chama surakpa mapok kumon thorom gi sarukama oina pangthokpani Thoromasida Kendra ki Mantri Sri Jyotiraditya Sindhya na mitunglen oina saruk yaduna award sing asi kusinagani Thoromasi Nagaland University ki Chancellor Dr. Samudra Gupta Kaisab na mayai tangbal lobigani panbayai chahi asi ki tamak Bharat Ratna Dr. Bhupen Hazarika National Award lisingani ka kunmanga mana phanglagadaba sing adudi Manipur dagi classical singer Laisram Mema Devi Mizoram dagi communicator and PR expert LR Sailo Assam dagi author and cultural curator Dr. Surjakanta Hazarika Arunachal Pradesh ki aiba Yese Dorje Thongsi amasung Assam dagi actor and filmmaker Rajani Bosumatarida mana sikusinagani Manipuri Autonomous Council Demand Coordination Committee ki mihut kangbu amana Kasargi Senior SP oina nauna thaupuriba Sri Parthapratim Das IPS ka unaduna ikai khumnaba utkre irai numita unakiba duda committee asigi chairman Kangabam Santi Kumar working chairman Ngangom Pramakanta co-convener Dr. Raju Khumujam Vice Chairman Roman Luang Joint Convener Rosan Irom amadi Member Singda Ketrimaim Indra Kumar amadi Rajesh Mangang yauna Consultative Body gi Professor Khumujam Dhiren Sarukjaki
Manipuri Sahitya Parishad Meghalaya gi kunmathoi suba chahi gi mifam ngarang November gi tang ama Shillong gi Golden Jubilee Auditorium da haudokre nimit nini chumnap chathagadaba ngarang gi mifam da Chief Guest oina Sahitya Academy New Delhi gi Manipuri Language Advisory Board gi convener Dr. Rajan Toijamba saruk yakhi Thoromda ex-minister R.K. Ranjan Manipuri Sahitya Parishad Imphal Assam amadi Tripura ki President Singh Yauna Sathaulup ki President Amarjit Tongbram Laikol ki President Chongtham Subadani Literary Society ki President and Location Chingba Miyoi Kayana Sarujaki Mifam Gamari Lainana Mangal Koba Souvenir Amapongba Galunana Interaction ki Thoramda Manipur Assam amadi Tripura Sarujaki Tripura dagi Parishad ki Assistant Secretary K Atulsu Sarujaki Aroibada Kabi Samilan Pangthoki Haina Agartala dagi Phongba Pao Sina Hairi Culture Puruki Sakut Pasi Kayam Sakutli Habasi non Manipuri sing dasu foreigner sing dasu akoi takba hosi haina ai thamjage adu dasu mayam saruk yabiu Assam da Assamese uti matakte masing yami Assami mapan da kadai dasu Assamese literature gi koi phangoi pi abasu Manipuri koi si phangwanam basi asi ju koi Manipuri lon gi sahitya gi jamna sakthuk chani Tripura da matam mamada Manipuri sing indo bali matam di jamna lingna lerami bani Sagnai raba saisakpa Jubin Garg laikidabagi matangda Singapore dagi aroiba postmortem report amasung toxicology analysis SIT da sinakre Pao Singh asi Bharat ki Ministry of Human Affairs ki kuthangda Mutual Legal Assistance Treaty MLAT ki kuthangda sinakhibani hairi Jubin Garg haukiba September ki 18 da Singapore da ising da thokiba thodok amada laikidabani mahangna laikidabada mahaki machindagi thokiba Kongol amasung higok machu oirap toba mahimanai singna maram oiraga miyamna mahakpu hu pizaduna harpo oigani haina Singnaba Pokhanki adubu handakta phanglakiba report singi matungina mahangna laikidabagi maram si hu pizabana nate isingda iraknabaga mari leinaba oigani haina pawasina hairi thodogasiga mari leinana SIT na miyoi chamagi mathakta wahang pawang sathaki amasung hojik miyoi taret hojiksu judicial custody da leiri lakliba December gi 13 phawbagi manungda charge sheet pisinbagi wa leiri Assam ki CM Dr. Himanta Biswa Sarmana ngarang thangja nimita Morigao da paumising da phongdokibada saknai raba saisakpa Jubin Garg laikidabagi akakna balangla langjin December gi tang 10 phawbagi manungda miyam mangda phongdoklagani haiki CM na makha taraduna hai Special Investigation Team SIT amasung Assam Police na thabakasigi matangda akanma mongda hojiksu kanna honari amasung Jubin Garg pu chama justice phangani haibagi thajaba thamli haike mahangna thodokasigi matangda Congress amasung Akhil Gogoina Rajniti sanari haina maral siri SIT will be submit SIT will submit charge sheet on time. Already they have made substantial progress, and as I told you, that Assam Police will unearth a larger picture. And whatever brief I have got so far, the SIT is absolutely confident, and they said that they will be able to give total justice to Jubin Garg. Andhra Pradesh ki Sri Kulam da leiba Sri Venkateswar Swami Laisangda ngarang ayukta pangthokiba Ekadasi ki tharonga mari leinana lai kuramba lakpasing netsinabagi thodokta mapan sire taranipan asokapan nangle paugi matungina laisang asida miyoi lising ani khaktagi thorang leirabasu lai kuramba lakpa migi masing lising kunmanga gi mathakta oikibana netsinabagi thodokadu thokibani lai kurambagi token phangnanaba chensinarakhibada thoganingdaba thodokadu thokibani haire sikraba miyoi sing adugi manungda nupi amasung angang singsu yauri thodokasigi matangda tizinanaba Deputy CM Pawan Kailana yathang pikre Pradhan Mantri Narendra Modi na laikidaba singi imung manungda lupa lakh ani amasung asoka pananglaba singda lupa lising yangkai tawduna ex gracia pigani haina lauthokre Kasar Sonai Chandpur gi YMCA gi member Chandam Roshan amadi Nambram Binoy anina handakta October gi 18 da
Samaga Kuntramari Suba Manipur Police Raising Day Amadi Rashtriya Ekata Divas Kamari Lenana Jiribam District Police na Sinba Jiribam Unity Run Lisinganiga Kunmangagi Kilometer Taramangagi Marathon Lamsang Lamjelda Ahanba Amadi Anisuba position Taraktuna Sel Gimana Lupalising Tara Amadi Lupalising Teret Kaloinana Certificate Amasung Medal Panglakpada YMCA gi Maikaidagi Harang Nungai Pongdorakli Lakhipur Online Channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Kokome Jiribam branch na sinduna ningol chakopagi thoram mapung phana pangthokre Saknairaba saisakpa Laisram Memada Bharat Ratna Dr. Bhupen Hazarika National Award lisinganika kunmanga piragani Kasar Jila gi Nauno Thaupuriba Senior SP gi mafamda Manipuri Autonomous Council Demand Coordination Committee na ikai khomna jakre Manipuri Sahitya Parishad Meghaloi gi kunmathoi suba chahi gi mifam Silong da hodokre Jubin Garg na laikhidabagi aroiba post mortem report SIT da kusinarakre Andhra Pradesh ki laisang amada lai kuramba lakpada nesin aduna mapan sire taranipan asoga panangkre amasung YMCA gi member ani kilometer taramanga gi lamsang lamjelda makok mathang tarakre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare